Kangla pauthang miyeng tabi singbu taramna oksari ngasigi pauche de yumpham oiba maroiba paukhar update tawjari ahanbada Manipur thugaina ba honariba kuki militant kaya yauriba KNA amasung PDF ki Mathakta Millitary Junta na Akanba lan Toukhre Indo-Myanmar border da hauji KIA amadi PDF ke apunba kangbuga Myanmar Military Junta ga akanba mongda Nongmei kapnari ngasi ayuk Myanmar Air Force na ningthi turel mapalda leiba Kna Township ki manung chanba mulu haina khangnaba Kanewan da leiba terrorist ki warehouse amada air bombing tawduna thugaikre hairi lanpham maduda KIA amadi PDF ki lanmi kaya sikhi kaya amana aso apan nangki hairi ngarang nungthilsu Barma town da Myanmar gi military singa KIA amadi PDF ka khuthona bagi thodokta KIA amadi PDF ki lanmi mari hatkibaga loinana afaba makhal gi nongoi manga lobba ngamkhre hairi banba yabadi Myanmar gi Kachin state ki ani suba asoba town ama oriba Barma da haukiba tha asigi amada Kachin Independent Army KIA na Myanmar lanmi da landaraktuna akanba mongda lan soknaduna lakibani Myanmar lanmi singi Air Force sing siznaduna kamnarakbana ngarang phawbagi manungda KIA gi lanmi sing ayamba takthokre hairi Kachin state asi KIA gi base da ngasimak Manipur da chathariba proxy war asida lanmi oina sizinariba kuki singi training tawpham oiduna leiribani haili training loiraba matungda KIA na soknariba lanphamda kuki macha kaya amasu yawhanduna kuki macha kaya sikhibagi paw leikrabani hauji January 23 tagi February 3 phawba Kamjong district ki amasung Kabo tampaka lonaba mafam amada apunba Manipur gi lalolup singi mathakta landa silubadagi kuki khulai paiba kaya sikhibagi thodoksu leikrabani Makatarakpa Pauda Security na United Nations Cookie Army ke Finance Secretary Gen Churachandpur dagi fare Security Force na suda yaudaba aina thingraba lalolop United Nations Cookie Army UNKA gi Finance Secretary Mr. Kip Gen Churachandpur District dagi phaba ngamkhre hairi Defense Wing gi statement na phongdorokpagi matung inna police amasung Assam Rifles ki apun matim amana intelligence dagi akaknaba paw ama pangbadagi Churachandpur District ki mafam amada ngarang numidang kwasinduna Thiba humbagi thabak sing chathaba matamda miyoi asi phaba ngamkhibani hairi pawasina makha taradun hairiba miyoi asi security force lakpa ubadagi mafam adu thadoktuna chenna bo honaki adubu security force singna nongmaina kapagi mahuta mahakpu surrender townaba oina haikhibani mafam adumaktada hairiba miyoi asi phaba ngamkhibani hairi security force singna mangondagi AK47 rifle ki maru sing phagatpa ngamkhibaga loinana makha tana thiba humbagi thabak chathabada 315 rifle ama country made single barrel ama phagat pangam kibani aduga security force na ahan ba wahang pahung chathabada masana masabu UNKA gi finance secretary ni haina sak takcharakhi hairi tungda kipgen amusung mangondagi phagalaba polam sing Churachandpur police station da sinaduna aingi oiba makata ba thabak sing lokotnaba sinakre hairi Makatarakpa Pauda Kuki Jo Singna Taba District Singda Chatkani Haina Thorang Toramba Peaceful Political Rally Adu Toukhre Kuki Jo Council na separate administration gi demand toraduna ngasi ayuktagi nongthil phawba Kuki Jo Singna Taba District Singda Chatkani Haina Thorang Toramba Peaceful Political Rally Adu cancel tawduna chatkidre Kuki Jo Council gi chairman amadi general secretary na punna khuyek biduna thadorokpa chirol amana hai India government ki maikaidagi Kuki Jo Council da haijarakpagi matung inna ngarang numidang pung 3 makai taba matamda council asigi emergency meeting ama pangthokduna government ke wafam sing adu kopna khana nainaraba matungda Kuki Jo singna political movement yenglaga peaceful political rally adu cancel tawkibani chirol aduna makha taraduna hai council na changsilaki ba khongjang sing Kuki Jo miyamna mapung phana mateng pirakpagi damak council asina thagatpa phongdokpaga loinana tungda su miyamna council gi thabak thoram singda mapung phana sagotkani haibagi thajaba lei peaceful political rally asi cancel tongnabagi warep lauriba asi tungda pangthokataba khongthang singi damak yenglaga cancel tawkibani masi punama Kuki Jo miyamna su khangbiu haina su chirol asina makha tana phongdoklei ningsingbi Manipur ki Chief Secretary Prasan Kumar Singna ngarang Churachandpur da chatuna miyamgu unakibaga loinana district adugi civil administration ki phibam singsu yengsin khibani Chief Secretary bu Churachandpur ki Deputy Commissioner
Darun Kumarna Lucingba District Administration na Tuibongda Leiba Mini Secretariat ki Conference Hall da taramna okhibaga loinana mafam aduda mifam pangthokna khannainaki mahaki khongchat aduda Churachandpur amadi Faizol District ki CSO singi mihut sing unaki loinana district ani adugi security officials singa unaduna district aduda oiriba phibam sing hakthengnana yengsinki amadi Zomi Council ki mihut singa chu unaduna wari sanaki baga loinana Churachandpur district ta paikhat kadaba thabak thorom kaya gi matangda taksin ki Churachandpur DC office da Zomi Council ki mihut singa unaduna mafam aduda Zomi Council ki maikei su suspension of operation su sangdoknaba su ki group singa wari sananaba district asida airport ama thamba lalon iti ki thabak thorom sing mapung phana pagalhanba lanjenaduna hauji relic camp da leiriba sing asida kodong chaba piba education and employment ki matangda PG course ki sing hangdokpa thamnaba honaba emergency ki fund khara hengat pinaba haijaba essential supply sing yohanba amadi lambi thong yauna chathok chasing ki khudong chana bagi damak wapam sing sanga ki hairi wapam sing adu chief secretary na taraba matung da lenga ki maike de ki thabak oina pangthok na ba khonagani haiba ki thajaba piram ki hairi makha tarakpa atopa pauda world champion MC Mary Kom IOA gi athlete commission chairperson phamdagi resign Toukhre Boxing masana da sangnarabi amasung taruklak world champion oikrabi MC Mary Kom Indian Olympic Association IOA gi athlete commission gi chairperson phamdagi ngasi sports singi apex body oriba executive council dagi ngarang resign Toukhre Mary Kom na IOA athlete body asidagi resign tawkhibagi hojik phawbagi oina ayaba pikhiba leitri adu Mary Kom na News agency amada phongdokibagi matung inadi mahakna hairiba athlete commission asidagi resign tawre haikhre adubu mahakna official letter oina pisin khibadi leitri hairi aduga mahakna resign tawriba asi mahaki personal matter ni haina su phongdokhi banmiyai Mary Kom na hokiba tha taruk asida IOA dagi resign tawkiba asi handaki asigi tharaga anirak surabani mamangda Paris ta pangthokiba Olympic ta su chedi pisandabida resign tawkiba laikre hairi Makha tarakpa atopa pauda Kangpokpi dagi cookie ama Churachandpur da brown sugar lupa lakh 30 henbagi senpham ga konana phare hairi Kangpokpi district da leiba mioi amana Churachandpur district da brown sugar puduna chalambadagi Churachandpur police na check tawbada ngarang phaba ngamle hairi mioi asina Churachandpur district ki Kaparang village manakta leiba Sangai University mayada singnaningai oiba mawongda chalambada check tawbada mioi adudagi drug amasung sale ga konana phagat pangamkibani hairi police ki power sina makhata na hai pharaba mioi adu Kangpokpi district ki Kangchup Pajangdagi lamkhogin digibgen kawi police na mioi adudagi Sapon cap manungda haptuna puramba brown sugar gram kunmari sel oina lupa lakh 30 lising kun Nongmei maru ama makong mari panba gari ama mobile phone ahum masagi Aadhaar card pan card amadi voter card su phagatle hairi makha tarakpa yamna nungaitaba thodok amada chahi nauribi nupi macha ama Ejat Manghallmle chenaba mapa macha police na phagatkhre Chahi nauribi nupi macha amada Ejat Manghallmbagi matangda leikai amada leiba mapa macha ani police na phagatkhre loinana mapa adudi maral leiramdabadagi thadokhibaga loinana macha nupa aduna masagi maral yajabadagi court puthoklaba matung numit marini police custody remand lokthakre Thodok asi Imphal West District ki manung chanba Palchoi police na konba mafam amada thokhibani police na phaduna police custody de remand loktakraba mioi adudi chongtham soba chahi nifu apokpa satyai kawi Nupi Macha aduna police da wakalakkhibagi matung inna mamang chahi gi October thada chongtham soba amadi apokpa mapa CI satyai chahi marfu lekai adumak tada leiminabi Nupi Macha ama nupi oibigi Ejat Manghanbagi thodok adugi matangda matam changna haidoktana leirakibaga loinana Nupi Macha adu leita lairana maram oiraga Imphal West ki mafam amada hangba nupi singi home amada mamang chahi gi December thadagi leirakibani adubu ningamdabana masata thokiba thodok adu tha asigi tarahumdoida Nupi Macha aduna lithorokpadagi khangnarakibani thodok adu thokraba matung Nupi Macha adu medical examination tawkibaga loinana child welfare da sinakre madugi matunga tha asigi 13 ta Imphal West police ki team amana mapa macha adu phagat kibani adubu mapa adudi maral leiramdabadagi thadokhi adubu macha nupa adudi masana maral yajakhibaga loinana CJM Imphal West ki court ngarang puthokloba matung numit marani police custody remand pikibani makha tarakpa pauda Kangpokpi town da mai phangdabadagi miyamna chauna awaba mayoknare hairi Kangpokpi district da mai chang naina phangdabadagi maram oiduna district adugi miyamna chauna khudong chadaba mayoknare maram aduna mari lenaba loisang singna hiram asigi matangda athubo miyeng changbibaga loinana long term solution ama puraktuna Kangpokpi town da mai phanganaba honabiu haina Kangpokpi town community
na phongdoragli KTC gi chirol asina makata na hai mei chang naina laktaba maramna miyamgi nomagi punsida lalol etiki thabakta amadi nomagi tangai fadaba thabak thorom singda akaiba kya oile mari leinaba deputy commissioner da kaya hajarabasu thabak oina pangthok pidre Manipur State Power Company Limited MSPDCL gi authority na 33 kV transmission line mapung phana senjen binaba hajarabasu thabak oina pangthok pidre maram aduna district asigi matangda mai mapung phana phanganba tarabadi Manipur State Power Distribution Company Limited MSPDCL revenue collection tobo matamda Kangpokpi Town Committee amadi miyamna su mateng pangani hairakle Makha tarakpa aroiba pauda lalhauba ani fare thiba humbagi thabaksing chathakre Kakching District ki Police Commando Unit na law na thingkraba lalolup KCP PWG gi kedar ama district asigi manung channa leiba irum mapan area dagi ngarang ayu pung 3 lom taba matamda fare hari police dagi phangba paugi matung ina faraba mioi adudi Kakching Irom Mapal dagi Naurem Premkanta Elias Thengra sahi nipu humdoi apokpa Naurem Ibomcha koi mahangna haidorakpadagi mahak lup asigi poirei koba mioi amagi kaman makada thabak tawbani amadi Kakching gi akoibada leiriba miyamdagi logi wangmada sengai thungai tawbada chenaba mioi singni haiba khangba ngamle hiramasiga mari leinana Kakching police na case ama lokhatpaga loinana makhata na thijin hunjinbagi thabak sing chathaba hokre hairi amaromda Bisnupur District Police na ngarang numidang pung mapal rom taba matamda lona thingkraba lalulu PLA gi kedar ama phaba ngamle hairi police dagi phangba paw ama na hai pharaba mioi adudi Hainopok mayai lekai dagi Thokchom Ajit Elias nanau sahi nimpu apokpa Bimol Chan kawi mahak ing lisingani mapol gi December dagi lisingani taragi February fawba Myanmar ki Kabo tampakta lalhulup asigi numit nipu mangani gi basic military training phangaba mioi hari training adu lalhulup asigi captain angu amasung captain tembagi lising makhada pangthokibani hari mangondagi Redmi 9A mobile phone ama phagatpa ngamle makhatana logi oiba thabaksing paikhatnaba pharba mi aduga loinana mobile phone adu nambol PS ta sinakre hari Bisnupur district ki manung channa leiba thanga chingkhada ngasi ayuk security force na cordon and search operation chathakre police tagi phangba paw amagi matung ina search operation aduda yum cham yankhai romda changduna check tawki amadi mioi chahum yankhai da masa masagi chaktakchi puthok handuna re-verification Toukhre ngasi ayu pung 3:35 dagi Nepal phawba chathakiba search operation aduda mi fami pun natraga kuchukulai phagatpagi pawdi phangba ngamdri hairi